ꯈꯨꯔꯨꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯁꯨꯃꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯦꯂꯦꯔꯣꯡ ꯐꯨꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯀꯥꯡꯉꯥꯏ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯤꯡꯖꯦꯞ ꯊꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯇ꯭ꯔꯨꯄꯨ ꯅꯝꯕꯣꯜ 29 ꯁꯨꯕ ꯁꯤꯁꯤ ꯃꯤꯠꯀꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯚꯥꯞ ꯇꯥꯟꯅꯗꯕ ꯂꯩꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯍꯟꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯒꯝꯅꯣꯝ ꯁꯄꯔꯃꯦꯅꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯕ꯭ꯂꯦꯁꯤꯡ ꯁꯦꯔꯦꯃꯅꯤꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯁꯤꯗ ISTV ꯃꯤꯅꯤꯁꯇꯔ ꯉꯝꯊꯪ ꯍꯥꯎꯀꯤꯞ ꯂꯣꯛ ꯁꯚꯥꯒꯤ MP ꯊꯥꯡꯁꯣꯕꯥꯏꯇꯦ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ M ꯑꯣꯀꯦꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯅꯤꯁꯇꯔ ꯉꯝꯊꯪ ꯍꯥꯎꯀꯤꯞꯅ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯟꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯅꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯀꯥꯎꯔꯣꯏꯗꯕꯅꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯚꯥꯞ ꯇꯥꯟꯅꯗꯕ ꯊꯣꯛꯂꯕꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯐꯥꯎꯗꯣꯛꯃꯤꯟꯅꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯐꯣꯡꯗꯣꯛꯈꯤ ꯖꯦꯂꯦꯔꯣꯡ ꯐꯨꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯍꯤꯒꯤ ꯀꯨꯝꯍꯩ ꯒꯥꯡꯉꯥꯏ ꯉꯁꯤꯗꯒꯤ ꯂꯥꯏꯅꯤꯡꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯍꯧꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯒꯥꯡꯉꯥꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯒꯥꯡꯉꯥꯏ ꯊꯧꯔꯝ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯍꯥꯀꯕꯨꯏ ꯅꯥꯝꯆꯤꯡ ꯈꯨꯜꯗ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩꯈꯥꯉꯝ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯋꯔꯛꯁ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯔꯇꯟ ꯀꯨꯃꯥꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑब्ꯗꯨꯜ ꯅꯁꯤꯔ ꯄꯥर्लियामेंटरी सेक्रेटरी विक्टर कैसिंग हिल एरिया कमिटी की वाइस चेयरमैन जेट के खोंबों न्यूमाई MLA TN हाउकिप सरुक याखी मणिपुर तोंगान तोंगान सिविल सोसाइटी सिंगी लुचिंगबा नुपी लुप सिंगी मिहुत कया सरुक यादुना गांगाई की पोट लानखी कमर्स एंड इंडस्ट्री मिनिस्टर गोविंदास कोंथौजमना एखोइगी इपा इपुसिंगना थमलंबा लन ओइरिबा नाट अमसुंग चनबी असि एखोइना योखतुना थमगदबनी ngasiगी गांगाई की थोरम असिदा तोंगान फुरुप सिंगी लुचिंगबा अमदि इमाइबेल सिंगना सरुक याबा असिना एखोइ अमतनि हाइबा ताकले चही चा कया नुसी चानना लेमिनरकलिबा असि मपानगी शक्ति अमतना थुगाइबा ngamloi habasi mayek laraba khutamni tungda lakadaba chahi kayadasu amata oibagi wakal chenminarasi haiki gangai celebration ase pathok minari basina yamna mayek laraba khudamni haidana ayamna mayamda thamjaningi masira takpadi aikoi amata oina nusi sanana santi oina chahi cha kayadagi leminarakpa se kanagumba amatagi force na kanagumba amatagi thawinsinna aikoi bu thugaiba ngamloi haibasi ngasi yamna mayek laraba sigumlaba yamna nungairaba gangai ki festival asida aikoi pumnamangna ubu fangi Deputy Chief Minister के खंगमना मणिपुर से तोंगा फुरुप सिंगी नाटना मालेम सक ताकली लमदम की नाट की पुकई यामना चावी गांगाई फेस्टिवल असी जेलेरोंग फुरुप खतगी नते मसी मणिपुर खुंदारिबा फुरुप सिंगी सुनी मणिपुर इमा लेबाक लेबदगी एखोइगी नाट योखतपा ngamlibani ngasi festival haudopa numit asida तोंगा फुरुप सिंगी लुचिंगबी सिंग लाक्तोना सरुक याबा असिना एखोइ अमता ओइना अपुनबा हाइबा ताकले अपुनबनी हाइबा ताकले मियोय खरना एखोइगी मरक्ता सिंजेप थातुना मचे तानबो होनारिबा असि कैदोंगैदा एखोइगी अपुनबगी सतम थगाइबा ngamloi phungdokhi मणिपुर हाइबा राज्य से मसी Greeks of today's civilization hai thamjani मणिपुर की कल्चरल की पुके से अदुकन इना कुदरे मरमदे उसी कान की ग्रीक की सिविलाइजेशन अदर पे कंपेयर तो भैया है जाति कांगलुप सिंह फू हिनलाई ट्राइबल सिंह लेबा थुरुप सिंह नक्का रिकॉग्नाइज तौबा मसिंग असे कुंथरा मंगा सुने अदुगुम गांगाई फेस्टिवल स्टेट लेवल की ऑब्जर्व तौरी मसिस्टम नगी जेनेरल सिनाउसिंग इदनते it is a part of cultural heritage of Manipur
Manipur ki Hasakarwa culture ki Bukai ki Shartamani hai se koi Suka Paul Tungda Jaranong Furup ki oiba nat ki jagoi ise kyasu utki. Chungmayrong Rongmei Village Ngai Kai Hall ngasi Chungmayrong Rongmei Village ta MLA Y Irabona sanga bagaloina na village asigi ga ngai gi tharomsu hodokre tharomada village asigi Magu Rongmei Pai Authority gi Secretary Ro Dimrei Susarya ke Tharongma mari dena na MLA Irabona haikibata state issue oriba inner land permit system gi matangda state government na notification ama thotuna lamdam asigi yellow mi nattaba mi top kaya leire habadu puthopa ngamjiba asi karigino haike mana makata na wangkhai kendro gi manungda kabui khul tare lei madugi manungda Chungmayrong Rongmei village asi matam sana gadagi khundarak laba khulni phongdokhe 2015 की बजट सेशन का बिल पुरो करने पुरो आदि दिन आगे भी है ना सिमों का याम सिंगसी लाखों से पंद्रह बंदी बनी पुरो होती लेकिन बंदी इशू नहीं इशू में सिंगसी जावा कुछ लेगा मधुबनी से लेचे से अरे के नाल सिंह मधुबनी मैं आम तो कुछ समझा बाहर में अंदाज़ नहीं हो गया कोई चलो देखो it is not the real meaning. Let us know the real meanings of inner line. Mardi level limitations. Amasung state government to we are saying I sing I am very tanagrami. Sangeet Natak Academy New Delhi na Manipur State Kala Academy ga khusam naduna Manipur da ahan boina choreographic work singi oiba Nerit Sanrachna Chief Minister Okram Ibopina Palace compound leba Maharashtra Chandrakirti Auditorium da hodokre Tharomas the State Kala Academy gi Secretary K Sovita Jain Manipur Dance Academy gi Director M Upendra Susarya ke Sangeet Natak Academy New Delhi gi Helena Acharya na Lamdam asigi choreographer Nifurom National amasung International gi thakta pangthopa festival sing da saru yaba ngamle masigi mathakta choreographer marisu national award fangkiba leire hen afaba choreographer kaya makata na thorak naba Manipur da festival asi pangthopani haike Chief Minister Okram Ibopina Sangeet Natak Academy New Delhi na Jain Dance Academy amasung Manipur State Kala Academy ga khusam naduna pangtholiba festival asi thaganingai ni makata na hen afaba khongthang kaya lokhat lakani haibagi thajabalai phongdokhe The humility, say, is the cultural center of the Northeast, with a mix of renowned choreographers and upcoming ones. This festival will therefore be a veritable presentation of some of the finance works in the country, bridging the gender gap. Ngasi festival gi hodopo numita Bhopal gi Rangastri Little Ballet Troupe ki Ramayan amasung Jain Manipur Dance Academy gi Kaibul Lamjau utki Luchung Pural Jingsubam Akaban Singdup amasung Maite Irol Iek Loina Silon upon Balup na Sinduna Jingsubam Akaban Lekidabagi Nipan Suba Ningsing Thorom Mahaki Aroiba Mathong Mangam Pangthokiba Imphal East ki Manung Chanba Wakada Leiba Memorial Complex da ngasi pangthokre Tharomaduda Ningthau Leisem Basana Jawa Manipur College ki Principal Dr. K.S. Jayanta Kumar Organizing Committee ki Chairman R.V. Minting MNF Kangleipa ki Advisor Nagaland Khomba Milagi President Satopam Toba Mangang Yauna Tongan Balup Amadi Organization kaya gi Luchungbi kaya saruya ke Tharongwa Mari Lenana Memorial Complex asida Chingburoi Tamburoi ani Ichil Inauni Haina Paujel Piramba Akaba Amadi Rungshung Shuisha Anigi statue ama Ningthau Leisem Basana Jawna hangdoke Kanglong Masel gi Marakta Nungsi Chanana Leminana Bohona bagi damag golmay makuchung kabui amadi irol iek chakhat na bagi damag satopon thongamba mangang da khudor por pidana ikai khumna bo ke tangkul nagalongi president V Wipon Jimingna Manipur da leriba chungmi tami ani gi organization singna haurak liba maheroi singi khallaga amato oina thabak tawmina ba changi maramasina ekhoi wakhal khanthaba matam oire haike Ningthau Leisem Basana Jawna apun ba ireipak ama furup amagi mangluraba I mari adu haujiti hanjilakle Cingabasung tamda haujik yungliba mitam ani asi araibanate masina cingtam anigi apunba lipulda chawna mateng panglagani haike Sumba wakalon se ko hujo anowa mirol sidai ko khangan ba matam oire khangan badana tara ko thaba othokpa matam suwe
aduna hoji chanari ekoi angang mayam ama school gi ekoi picnic chatpa natraga kai chapa matam phaja ba adu leikol nukol mayam chali adu tangai phadana masi mafam sida su amu muktang di yobiraga angang singchida koi tungi yombi yobadaba adu koi leibak si tungda ma koi no pahe obador bedkum bai koi gi anoba mirol singduda mitamani se ai yam tattana ai uhanjani ani sina dum wari lija khrani makoida almasima ai yam humble oba apelni lambi thonggi fibam fattaba manipur gi manung hanjinba chingi khul kaya mai fanganana ba nabana micro hydel power project kaya mai pangna paikhat pahore hiramas gi matangda paudam ama Senapati District Headquarter ke kilometer marfurom changsil lagalaiba Makui Thebramda Navarna Rural Innovation Fund gi makhada lupa la kuntrani pan hen changna lisingani subna taramathui dagi paikalakiba Kangbui Micro Hydel Power Project na Makui Thebram gi imung nemfu henbada pung kunmari mai piri lisingani subna taramathui da paikatkiba project asi mai pakna salai dibra haina Nabar ki Kangbu amana chatkiba tang amada Makui Thebram da chatuna yensin kre Kongchat aduda Nabar ki Micro Hydel Power Plant ki General Manager M. Soren, DGM V.S. Gupta, Manager R.K. Yaifaba, Senapati District ki APM Prem Zoy amadi Tribal Youth Council ki miyoy sing nasaruga ki. Official Kangbu adubulam da madung ki praja sing na haraute amna oki. Tribal Youth Council ki maru eba thaupuriba akhamna project asi haukraba matung da mai pakna sathanaba masibu yengsinda ba miyoy thamduna thamada imung amamamdagi lupa chama khongpatuna project asi mai pakna sathanaba yamna kan honari haiki Makui Thebram gi chairman D Ramuina phongdokhibada lambi thong khudong chadaba amasung fibam yamna fataba asina maramoiduna kun asidagi mi hongduna chatpa yaukre adubu hojik Nabat na paikhalgiba project asina khulgi angang sing lairik tamba amasung khulgi atai thabak thorom singda yamna chauna kanaba pire haiki ima popudigi khoi asigi Nabat na project semdringe mamangdadi ima popudigi TV habsi musakhangdabani adubu asida project hablaga meising ambibigi angangsing ahinga larik pabso yare TV yengso yare onthoktan adudigi hendoktana granter paiba aduga atopa motor paiba habisi khoi khudong cha phangrabnina Nabat pose khoi haninga lituna thagali Nabat ki DGM VS Gupta na phongdokhibada project ama tung koina mai pakna chathahange hairabadi miyam gi chawraba thodang lei tongan ba NGOs amasung sarkar gi loisang singna paikhatpa project kya miyam da kanaba phangan ba horam laga sikhiba asi project adubu yengsinna ba mi leitaba asigi chawraba maram amani Tribal Youth Council amadi khulgi miyoy singa section na ngasi phawba project asi chahi mari hena leptana mai phanganabagi thabak paikhatpada chawraba thodang lobagi dabak thagatpa phongdokhi Nabar ki General Manager M. Soren haikibada Nabar na loan piba khaktana tana Rural Innovation Fund gi makhada khungang singda chakwa thorang gi thabakya leptana paikhalagli magna makhata na project kya paikhanabagi khongthang lei adubo masi mai pakhanbada khulgi miyam gi maikai digi section ba amasung tung koina chanhanabagi thodang loba tangai fade Nabar na paikaliba project kudimak project adugi nakyeta leiriba miyoy singna ningthina ngakpi senbidrabadi Nabar na paikaliba project kudimak mai pakna tung koina chataba ngamloi haiki Manipur, there are very, remote places, villages are there. Hardly, most of the villages, I think, hardly there is any electricity connection. So in the remotest village, we are able to give light to the villagers, at least even if it is only 29 households. So we are feeling happy along with them. Really, yes, some people have been benefited out of Nabard support. ISTV News Gidabak, Aikogi Paumi, Michael Amadi, Aikogi cameraman Ziban Paudum Zariba Sunil Kumar, ISTV News, Makui Thebram, Senapati District. Manipur da health care gi thabag asi mapung fana chakwadan ge harabadi doctor khaktang transfer tawbugi mota ana layeng wada bateng pangada ba staff singyangna transfer tawbuga loina darkar oba infrastructure singsemga piba mathau tai teamwork oina pakhaka da thabak oibana doctor khaktana mapung fana thabak pakhat pangamloi district hospital khudimak awara pa lehendana ba semga piba tangai fade haina Jenims ke director professor M Siamona ISTV News ka unabada fondroli khwaidagi phabadi district hospital singsi tip top oina thamba all the 9 district tip top oina thamba adagi khwaidagi luribana district hospital amada posting tawraba doctor si yargadi maduda leijaro hena sentum hauting thoga imphal gi mayon oriba district hospital natraga su jaga khar da leina kanno na masi kari gi lening dre no habisi
गवर्नमेंट की साइड तक यामना डिटेल स्टडी में दरकार फैसिलिटी वाटपदगी लेनिंगदबरा नत्रगा वर्किंग एटमॉस्फेयर फजदबदगी लेनिंगदबरा नत्रगा अतोपा डिस्टर्बेंस तगी लेनिंगदबरा है गवर्नमेंट यामना मुन्ना थिजिनबा में दरकार हो यानी खाली इम्फालदबु लैरो बिशनपुरदबु लैरो चुरचानपुरदबु लैरो तमिलनाडुदबु लैरो लोइनमक्सी करम हाय तौदना इक्वल फैसिलिटी नत्रसु सिमिलर फैसिलिटी फंगलगदी हेल्थ केयर सिस्टम से याम फगतकनी ना सातो मान मखा तारदुना डॉक्टर सिंह अमदी अना लायंगी लमदा थबक तौरिबा मियोय सिंगसु सरकार की मरी लेनबा सिंगना ट्रांसफर पोस्टिंग की थबक थोरम सिंह पाखलपदा जबसाना इनबगा लोइनना अरापा अनपा खायदना मथौ तौगदबनी मफम अमदा पोस्टिंग ताबा डॉक्टर सिंगना सेमजबा चना कांगलोना पाली नायना थबक पुनबगी चनबी अमा लेरिबा असिसु तौदबा फै जिंगी मनु हंजिना लेरिबा चमलबा प्रजा क्याना इम्फाल सिटी फाउबा उदबा यावरी मखोइना अना अयेक थोरपा मतमदा खुदुंग चादबा कया मायोंगनारी हेल्थ केयर की लमदा थबक तौरिबसिंगना तंपाकी मफम खक्तदा अना लायंबगी थबक तौगनी हाइबा वाखलोन थादोपिगदबनी चिंग अमदी तम अनिमक्ता चप मानना हेल्थ केयर की थबक पाखलबदी मणिपुर की अपुनबगी सक्तम सागतपदसु चावनो मतेंग ओइगनी हाना मखाताना फोंदोकलरबी डॉक्टर खक्तन ऑपरेशन तौरगा डॉक्टर नतन हिदा अम पीरगा हेल्थ केयर से हेत सक्सेसफुल हो गया है बिसी याके ऑपरेशन द संगिबा हेल्थ तौरबा एसेस तौरबा नर्स टेक्नीशियन अरे ऑपरेशन तौबदा सिजन है के दल खुजु खलाई दु क्लीन होइन थमनबा डिसइंफेक्शन सिजन नगदोरिबा मही हातो कदोरिबा अदगी अना बदु कुक कदोरिबा फी भाव मही चंगदब फी न कुक कदो मयाम से डॉक्टर खक्त की मथौ नते जोना डॉक्टर नर्स टेक्नीशियन मयाम से की कंबाइन इफर्ट में दरकार ले डॉक्टर अमा थमगे हरगदी फैसिलिटी सिसु मतिक चाना थम्बीबा माना तमजरूरीबा खरदो पब्लिक की सर्विस ता खोइगे रिफ्लेक्ट होनबा कन्वर्ट होनबा माजी याम दरकार नि न्यू ईयर अनोबा लाइबा 2015 सिगी होरपसिदगी अनोबा हेल्थ केयर सिस्टम अमा हौदोगा मणिपुरदा हेल्थ केयर सिस्टम से फगत पायना ईश्वर दिजरी इम्फाल ख्वारबन कैथल लेबा इमा पांथबी सना कैथल दुमना सिंधुना ngarang म्यांमार की तमु डिवीजन की मनुंग चना लेबा खागुई गामजीवा लेकाय दा इमा इमोइनु की इरा थौनी थरम पांथोखरे थरम सिदा कैथल की सेक्रेटरी के एस जयमती मेंबर वाई सोमोला एल बिनो एच मेमचातोन अमदी देवेंद्र सुसर याके पावी मरथन अतेबा ब्रेक अमता ब्रेक के मतंगदा तरम उचरी मैते लोन मयेक हेन चाखोथनब होनबदा अचौब थौतांग यारंबा लेखिद्रबा डॉक्टर एल कुलचंद्र मैते निंगसिंबगी थरम अमा मणिपुर प्रेस क्लब ता पांथोखरे मैते मेक रिसर्च सेंटर मालोम न सिंधुना पांथोखबे थरमदा आमजुगी प्रेसिडेंट वांगखेमचा श्यामजाई सेजर असगी प्रेसिडेंट टी महेंद्र मैते अमदी एमटुक अमदी एमजोगी हानगी जनरल सेक्रेटरी के एच महेंद्र न चिंगबा मियोइसिंग थरम पुसिंग सरविया की सर्टिफिकेट अमसुंग प्राइज यंथोपगा लोइना पांथोखबे थरमदा केस महेंद्र ना लोल अमसुंग मयेक मेतांग डॉक्टर कुलचंद्र ना कथोपगा लोइना लोरम थौदा सिंथाखे वांगखेमचा श्यामजाइना लोल मयेक चनपथाव अमदी लाइनिंग लिचत ngakpa habisi lamdam asida khundariba phurupcha singi mathoni atopa mitop laktuna ngaklagada banate lamdam asida miyam gi dama kathok lamba miyoi sing ningsing bidaba amadi sikhrabadi loire haina khanbagi chanabi leiriba asi thadopa matam oire haiki ai lining research ai research agriculture na puna mo sin puna ngam thandi kana ngam tu atopa ba ndi ko di digi la ha ko kashna pila अगर आपको ये लोअर उसमें चौका दो होना है उसी आपको ये तो दिया तो आपको ये यहाँ लेकिन इन्होंने ये किसी खान जब ये कोई माँ पाव सकते हैं तो हम जैसे आप नहीं हाई तोबेसना हाई स्कूल कंपाउंड की सरुसियांग फंखिबगी थौदो यूएन की बॉडी अमना थिगा संगदबनी हाइना मुशुना फोंदोक्रे ngasi student som da pangthokiba pawgi me phamamada यूनियन की सेक्रेटरी आर के प्रीतम कुमार ना लंदम असिदा मी मांखिबगी थौदो कया दा सिक्योरिटी फोर्सिंग चेने हाबिगी चिंगनब लेबना एमयू की महरी सिना यूनिवर्सिटी कैंपस दा सिक्योरिटी फोर्सिंग लेहंदना बा तक्सिंदुना लाक्लबसु ngasi fawba khangsinadana leba asi pende फोंदोखे यूनियन की प्रेसिडेंट एस देविना सरुसयांग फंखिबगी थौदोक सीबीआई दा सिननबगी महुता यूएन बॉडी अमना थिगत हंगदबनी हिरमसिदा गवर्नमेंट तुमिना लेसिलबदी मुसुना अकन बखोंजंग चंचिगनी फोंदोखे
yamna kiningai oiba sigumba yamna thajaba yamna waba sigumba security force thamjanba sa koi satragi side tagi pamjade masi yamna thuna masi lokhokiba pamje ngasi yu angan ba pung 3:30 chapa matamda Rims Hospital ge special ward ki nakanda thamba UBI gi ATM booth thogaraga sel lo no bohana raba myu ema hospital asibu ngak seliba security personnel sina faraba myu adugi mamingna RK Roki kawi sagolban mabudong mantri lekai dagi lekhidraba RK Ratan gi machanupani Roki Lamfel police ta sinakre hari Masi pung 3:30 chapa matamda sa tan bani haiba nupa ama masa mathanta single barrel na kapsin badagi soktuna Rims Hospital da lakanakre solaba myu adugi mamingna Churachandpur district ki Faizol village dagi Lalmomang Mar chahi kulumdoi apokpa Talang Homang kawi hari Milad unnabina lakpada Manipur da leriba mya maruina maitei pangal singda MPP minority cell na yafa pausal pirakli kumay sina lakpada Manipur da kundamina riba kangno khudingmang na ing tapamadi nungai yafa purapo oresanu hari Kairao Kendra ki manung chanba kyamgai Muslim tawkhok makhada u amadi wa gi electric post sizinaduna 16mm gi yona electric wire oina tingduna chahi gas sizinaduna lakpadu Power Corporation gi maikai iron pole singdopagi thabok chatharali All India Trinamool Congress Committee Manipur ki Vice President MI Khana bari leinabo officials singda tanaduna yot ki electric post sing yubagi thabak chatharapani hairi MI Khana fogdoropada electric wire sing pubada khudongcha daba kaya leiramba adu kohan bangamlagani khulasi da thangnanaba apaba ising fangananaba amadi sanabung senggonaba thabak paikhalagani haiki Any polling ya awak dapat khudingmakta ai media ki thongda puthok-puthoga mari leinariba department gi officer singdagi ai angamba sakti pangalna haijaba oiro makhoida nonjaba oiro darkar oiba khudimak tawraga ai election mamangda praja singgi 80% satisfied oinaba hotnagi haibase agi pandamni Democratic Student Alliance of Manipur Desam gi 3 suba mapo kumo numit ngasi Manipur University gi Centenary Hall da pangthokre tharamadu da Deputy Speaker Preso Simre Manipur Pollution Control Board ki Chairman Dr. NG Bijoy Manipur University gi Student Welfare gi Dean Professor RK Hema Kumar Desam gi President M Angamba JSU gi President Pamai Tengen Lung amadi KSO gi President Pautin Thang Lufengyao namyu kyara sarvya ki tharongam mari lenana Savannah amasu release tawkibaga loinana Desamna Jasing the Piba Jingu Maicho Honang Tabe Award Pina Bakangalaba Wangoi Junior High School gi Headmaster Thonazam Manglemba CC High Secondary School gi Principal Sinam Indira Devi Maite Meg High School gi Assistant Headmaster Huidrom Nabakumar Amadi Lilong High Secondary Madrasa gi Lecturer Laurembam Nabakumar da Sel Amadi Memento Piduna Ikai Kumnaba Utki JSU gi President Tengeng Lungna Landam Sida Leriba Jati Kangrup Singi Marakta Amana Amabu Thazana Dabana Ekoi Masel gi Marakta Apunbagi Saktam Sagana Bohana Bada Apunba Oiri Haiki KSO ki President Pautin Thang Lufengna Education System Chakotrabadi Ekoi Kaidonungda Chakot Lamjelda Khong Thang Jimbangam Loi Haiki Desangwi President M Angambana Thaksi Khasi Kaitharakpa Rajniti Wala Singna Makoi gi Thaudang Kaukthongnarakpa Senja Thumja gi Chang Ka Hena Wangkhalakliba asi Education System Soitharapagi Khudamni Haiki Education system corruption ki oiba mahik education ki badake koi ngasi ki oiba higher education namadi school education ani box fail loisilong nabagi atoba maram makak oiratri haibasine mar binabati laitaba government school da mayor sing tharakaba government school sing tora thuna churakpa aduga somna tanana lupa karo do mayam ma hitabana aikoi ki lairi human resource sing aduna hongna sagal pungamoi baramadana anuba policy ma sema tanda school education ki lairi manipur ki status masiki film se mato gana ma hongna saksal ngani mato gana ma kalam ngani haibagi adu makok thada badulenga boisingna asinga policy ma sember kanda putok matok tare haibaduni Deputy Speaker Preso Simreda ngasi state asida apaba education system ama purapang ngamnaba oja singda awaba pidanaba transfer policy semkre atopa akhanaba thabak kaya lokhanaba suhanari bharamakata na afaba mahere ama oinaba honabada thaksi khasi haibasisu yaudaba yadaba machak amani haike Kachin ko yada laiba mi mayam dasu masi pangan kadawri bani haina kanna strive tawri yaba for the last 13 years. Ehak la khangjai 2013 da teacher eligibility test ching dasu panthok piwa haina ching ki samsan kya chhatra sing ki samsan kya na kanna pil doba Desam na sukanna maduda matang pangsin ba aduga madugi
examination to every district headquarters issue pangtok na ngam ba. Handak Nepal gi Kathmandu da pangthokiba International Dance and Music Festival da saruk yarubada classical solo da Excellence Award fanglakhraba Sinam Jimmy Rose opagi thoram ama ngasi tera lukram lerakta leba S Kumar gi sanglen da pangthokre Center for Tribal Indigenous Languages Promotion Board na sinduna pangthokiba thoramandu da center asigi convener Dr. Chandramani Susarya ke tharunga mari denana Jimmy Rose na hakibada festival asida classical solo da award fanglakpa asina tungda hodaning bagi apamba hena fahole phungdoki IBM oina Manipur bu malemda masak tangna chawna thodang lorambi Dr. Arambam Saros Nalini Paret lekidabagi taruk shuba Ningsing Kumon Thorom ngasi new chakon da pangthokre Patriotic Writer Forum na sinduna forum asigi office de pangthok betharom da Kha Manipur College Kangching ge Assistant Professor Dr. Chirom Rasketan amadi forum gi Vice President Raghu Laisang Them na chungba music sarwya ke tharongga mari lenana Dr. Rasketan na Manipuri Khunai amadi Sahitya bu malem gi thakta sakhanganana ba IB asina honaramba thabak thorom sing pandana wangang ke Dr. Rasketan na makata na IB Saros Nalini Manipur gi social cultural amadi literature gi matangda larikaya iramduna malemda masak tangna horaram ki masi mathakta mahangna chaitharal kumabana chungba larikaya su English ta handoktuna malemda khangalam ki phudokhi Pidamningai oiba Manipuri nupi ama haiba timda ngarang anisuba hidro minister level pageant competition ama taruk shuba ima imoinu ira thoniga loina na kongba sogdo punglam pakta pangthokre ningombam angautor memorial trust na sinduna pangthokba taramadi dahan minister oramba Vivek Gras Wangkhem Bamon Kapu Jila Parishad ki member Golmei Kachungna amadi trust ki president ningombam Ibohol Meitei na maroiba musing oina sarya ki category ahum thongna khaidoktuna pangthokba athoi ehan tanaba aduda class 1 dagi 3 fawbagi oina Onia Konsam class 4 dagi 7 fawbadana Osia Konsam amadi class 8 dagi 10 fawbagi oina Sanatomba Moirang Them na first taki trust ki president and Ibohol na haurol liba maherui singbu fahanba habisi tawdabi yadraba mani lamdamasi santi leba nungaya fabu oirasanu haiki Imoinu ira thoni thorom ngarang Bisnupur district ki mafam kya da supak sana pangtholaki laining thaw sana mahi thawal Kanglup ningthaw khong na sinduna mairagi khongchet amaga loinana ningthaw khong da thorom pangthoki Natai chada ba wahai wata kaya nupida mobile phone gi khuthang da message thajilamani haiba nupa ama Nambul Brain Cultural Association gi thawmi singna fagat kre fagalaba myo adudi tagyal khongbal maning lekai dagi khaidem kanta apopa Nehru kawi club ki sangnen da ma apopu tholaduna association gi secretary S Surchandrana kanta mamang da su pam da thodo kaya da chenaba myo ni athuba matam da mahak lekai dagi intholagani ma ka message thaminai haiba nupi amasu fana ba khonari haiki Chayol Taruk ke Heira Amadi Manama Singli Bagi Siem Sabagi EDP training program Loisin Kre Haina Auxiliary Service for Human Affairs na Thadrok Pachirol Amana Kagalali Pagwi Maratana Temba Break Amamo Break Batuk Damuka na Taram Uchari Senior Citizen Welfare Forum Manipur ki Anba Foundation de ngasi Wangbal de leba North East ke Regional Resource Training Center oiriba IRDEO complex ta pangthokre tharamgi sarogama oina ahal oiraba singi dignity health amadi security ki matagda regional workshop amasu pangthoke tharamsida DC Thawbal T Ranjit forum ki president Dr. Maibam Rajendro Manipur College ki principal oramba P Kunjo amasung Naharul Thawdangi editor Khoirom Loya Lakpa Susarya ke chief guest okiba DC T Ranjit na district asida ahal oiraba singi awaba kaya koknanaba mari lenaba department singa tanari old age pension ge Senfam su Q lepagi awaba koknaba ATM dagi loktho hanba yabra habedusu yengsili forum asina pakalapa thabak thorom sinda mahaki maikai dagi su pangbi yaba mateng pangani haiki thorom asida forum gi maikai dagi ahal oiraba member manga dasu sol amamam kudol tamki Citizen Club Morangi yang kema thoirak Shuba Foundation de ngasi pangthokre tharomasida Parliamentary Secretary M Priti Biras PDA gi Chairman T Mangi Babu Susarya ki club asina chahi gi form ba calendar amsu release tawbaga loinena Moirang Them Nanda Kumar gi mingda maki imung manung amadi club ki members na lekai gi ahal singda kudol pot sing PK
Adisuba Sam Rifles amasung Thobal Commando gi apun bakang bu amana additional SP Operation Madhuni Mai gi miye makhada nga se upung maparom taba matamda UNLF amasung KNFN gi cadre ani nompo kaithil mambi bazar gi fare hari fagalaba UNLF gi cadre adudi sanabam siam che kutraga manga apopa lekhitaba yaiba nompo kaithil mambi maning lakai dagini KNFN gi miyo aduna lekin how kep che kutraga manga apopa lekhitaba mangthang how kep bungba khulen dagini hari mangodagi 9mm pistol ama maru manga recover tawri hari Human Resource Development Institute na Commerce and Industry Department ki makhada jail taraki oina chathara ba entrepreneurship development program ngasi jiribang gi chingdong lekai dele ba common facility center de loisin kre tharomesida block development officer jiribang MD Ashraf Ali Mera Club Chingdong lekai gi president CS Roman Manipuri Sahitya Parishad jiribang gi president Dr. A Gormani Sharma Susarya ki training asida sarugya ki besinda certificate sing yanthoki Indira Gandhi Rashtriya Manav Sangralaya Bhopal na sinduna laihara bagi thoram thasigi amadagi hoduna Bhopal da chathari thasigi manga fawba chathagadaba festival asida Manipur dagi miyoi kuntra na laihara bagi thoram sing pangtholi Velvet Leathers amasung Altitude X na sinduna Voglums ignisini tara mga aheng Imphal Hotel da pangtolagani ngasi hotel yafabada pangtoba pangmisung unabada Velvet Leathers ki founder SS Rose na fashion show asida Europe ki model mga yaw na Manipur dagi tara na sarwiyagani round mari legadaba show asida lamdam asida kundariba furup singi traditional fusion legani Thokchom Bikramjipu Bharatiya Janata Yuva Morcha Singzamai Mandol gi president oina khankre Singzamai mai kai leba club tarahum doina punsilaga semba iriol na ngarang giawa stadium laisang thamlekai da pangthokiba imoinu ira thoni thoramda miyam na kalakiba manama sing cheng hawai sing mongsangai da leba old age home da mating pangkre batung tabada su asiguma khudul tambagi thoram iriol na pangthokani haidi Nupilal da Thona Pabi Ima Singaloina na Chaminarabi Nupilal Memorial Association Manipur gi Mari Suba President Kabrabam Ibem Pisal ngarang laikidre mahana laikidabda Nupilal Memorial Association na awaba phongdokre PSSC Makuida monitoring team ama tharaktuna analayingi khusukhulai kaya pirambagi damak IT Road Joint Monitoring and Development Committee na Health Services ke Director Okram Ibom Jabu Tomibal Khangba ulagde Hauzik sanabagi pau Ngasigi sana bagi pauda Trupu Nambol Yakhanipan Subha Sir Churasan Singha KCSICB Memorial Football Tournament ki quarter final changkre quarter final Langsing Football Club Silonga thenaragani All Manipur Football Association asinduna mapalgi team mari yauna punna team kuthama thoina saru yaduna Imphal gi polo ground da knockout basis chathari ba Yakhanipan Subha Sir Churasan Singha KCSICB Memorial Football Tournament ngasi sanakibada ahanba pre quarter final match da Trupu Nambol na Neroka sanga pambu goal ani sinoda maitiba piduna quarter final changkibani Trupu Nambol gi mai papu gi goal ani adu TS Ratan Maite amadi El Sanato bana ahanba half ki 23 suba minute amadi ani suba half ki tara humudra umdoi suba minute ta changke match ki ahanba half ki sanabada ayeng babhabok singna Nerokana match asi mai pakani habigi thazabagi wangmada Trupu Nambol gi sanari singna akanba attack chathabadagi Neroka sanga from goal amata chanbangamdana Yakhanipa suba CC mid ke quarter final changbangamdana lehore match asida Trupu Nambol gi Y inaw El Ratan amadi Neroka sanga from gi case hanjoida referee na yellow card book tawki mai paklaba Trupu Nambol gi coach Dhone na phungdokibada quarter final da thengnagadoriba mapal gi team gi performance khangdrabasu ngasi sanaroi singna pikiba performance asi quarter final da piba ngamlabadi soidana semi final changbagi asa lai haike Chathariba tournament asigi hayang ani suba pre quarter final match da Jongmi Football Club Churachampur amadi USA Kraiga sanagani Thasigi taretagi taramathai fauba Andhra Pradesh ki Vijayawada da chathakadaba humfu suba senior national ball badminton championship da saruyagadaba Manipur gi team asi Imphal thadokre Ball Federation of India ki migi makha da chathakadaba championship asida Manipur gi oina nupa sanaroi tara nupi sanaroi tara amadi team coach na
Nupagida H London Amadi Nupigidana O Deven Yauna Puna official Tarunai Saruyagani Equigi Club Oinam Tingal Lapakta Club Asigi President Laisangbam Achona Sanaroi Amadi official Singadu Tamtaki State Taruki Bodybuilder Sanaroi Marifuna Saruyadana Nominini Chetagadaba Taruk Shubai Eastern India Bodybuilding Championship Hendagi Kuman Lapak Sports Complex Ki Auditorium da Pangtholagani Hiramasi Matanga Pawami Pamama Kuman Lapak Sports Complex da Pangtokre Taramasida Eastern India Bodybuilding Association ki General Secretary Nirmal Kumar Saha Chief Patron RIMS ki Professor N. Devan Organizing Secretary N. Kisan All Manipur Gymnasium Welfare Association ki Secretary L. Azid President N. Ratan Susaria ki Eastern India Bodybuilding Association ki General Secretary Nirmal Kumar Saha na Pawmi Singh da Fondo Kibada Manipur da Masang na iba bodybuilder kaya laibana Taruk Shuba Championship asi pangtokpani Manipur ki Praja Session khudimuna mating pangbiduna Championship asi mai pangna pangthokna bahona minasi haiki Masi tungdasu whatever ai site gi angamba ai dum contribution tawjagani ai sa involvement tawjagani aduga hanak akoina pangthok chariba Eastern India gi akoi gi championship asida suai saruk yajage duna ai voluntarily thokcharakpani Chief Patron RIMS ki Professor N. Devena Fondo Kibada Bodybuilding Masana Asina Hakshang da Kanagadaba Singi Maram da Fondola Duna Maki site ki pangbiya Bamateng Pangani have a wafam sing Fondoki. And your cooperation is very necessary to publicity to develop our bodybuilding in Manipur and East Zone also. This is my humble request to you. Haukiba December Thagi Tang Tara Mangadagi Tara Nepal Fawa Andhra Pradesh ki Vijayawada da Pangdo ki Balchay Tara Mari Makhagi Tare Suba Mini National Archery Championship ta medal Lauraba Vikas Archery Academy Top Khorang Khonggi Archer Sing Opagi Thoram Top Khorang Khong da Leba Academy asigi Secretary L Jaminigi Yum da Pangthokre Championship asida Academy asigi Sanaroi Arvind Lystrom Individual Beni Compound da Gold Nupagi Team Event da Gold Medal Amadi Nupigi Team Event da Bronze Medal Loki Academy asigi Sanaroi Taruk Arvind Lystrom Henry Oinam Lenin Oinam Lystrom Dulila Ningthozam Sonia T Susitra da Kudol Pot Pidun Puning Thawatki Manipur Veteran Cricket Association asinduna luang samamgi luang popa cricket ground da team Taramathoina Saruya duna Chathariba Taranithu Suba Manipur Veteran Cricket Championship King asisana kiba match da Model Club Chinga Makhana Kraw Khamnam Bazabu wicket ahum da maithiba pikre Kraw Khamnam Bazarna toss ngamduna ahanba innings ki batting tawbada over kumangaga ball anida wicket loina turaga run marifu mathoi khak lauki basigi pakumda anisba innings ki batting Tokiba Model Club Chinga Makhana over Kunithoga ball anida wicket tare khak turaga apiba target adu yobangam ke match asida Model Club Chinga Makhagi tomana wicket ahum amadi run tara lauduna man of the match takre tournament asigi mathangi match tha asigi tang tarukta Model Club Chinga Makha amadi IEYS Nagamapaga sanagani Faidinga Youth Development Club na sinna chahi taranitho amadi taramari makhagi pikliba angang singi tha ama chathagadaba free football coaching program Faidinga football ground da Imphal West ki Adaksha Y Dasumati na hodokre punna pikliba angang marifuna saruk yaduna ngasidagi haukiba coaching program asida senior player Napoleon na coach oigani Imphal West ki Adaksha Dasumati na saruk yariba angang singda sanabagi Firoz Singh Khusinaki tharomasida hana pradhan oiramba S Manihar amadi lekai gi ahal KSS Ranjit Susaria ki coach Napoleon na angang singda football sanabada changdaba yatraba machak sing tambi takpiki Karnataka gi Bellary da tha sigi tang amadagi mari fawba chathariba Rajiv Gandhi Khel Abhiyan scheme gi makhada chathariba National Rural Sports Competition Group 3 ki nupi macha gi judo masana da kg humbudra da Manipur gi T Gitamali kg humfum doida I Inungambi T Inungambi kg nifutarukta TS tababina gol lokre amadi kg yankaitareta Y Pushpa Chanuna bronze lokre nupa macha gi kg marfudra mathaki pangthok kibada CS Thoibana gold kg yakai manga da A Ronaldo na silver kg marfuma thoida NJ Deepak na silver amadi kg nifuni thoida N Rakesh amadi kg nifu tarukta W Azaina bronze lokre Karate Do Association Manipur gi makhada Imphal East Karate Do Association sinduna 100 Flower High Secondary School Pangai Road Komidokta Kuntaruk Shuba State Karate Do Championship masidagi hodokre ngasi ahuba numiki rupi machagi individual
कतागी चही निपान मखागी पांगथोखिबदा सेनापतिगी जाविन बिष्णुपुरगी सया अमदी थौबालगी अनिशाना अहानबा अनिशुबा अमदी अहुमसुबा ताखरे नुपी मचागी चही मापन मखागी पांगथोखिबदा बिष्णुपुरगी एस सजिताना अहानबा ताखरे चही 10 अमदी 13 मखागी नुपी मचागी पांगथोखिबदा इम्फाल इसकी अजिमदा डिस्ट्रिक्ट असिगी रिजावला अमदी विष्णुपुरगी यू पृथ्वी गानबीना अहानबा अनिसुबा अमदी अहुमसुबा ताखरे चही 12 अमदी 13 मखागी नुपी मचागी पांगथोखिबदा विष्णुपुरगी एम कविता इम्फाल ईस्ट की संसद अमदी इम्फाल वेस्ट की केस अरवन सहानीना अहानबा अनिसुबा ताखरे थौबाल कियाम सिफाई ममांग लकायना सिंदुना थौबाल कियाम दा लेबा ग्लोबल क्लब की ग्राउंड दा टीम 13 सरग यादुन चथरीबा फर्स्ट डिस्ट्रिक्ट लेवल थांगजम समरेंद्र सिंह मेमोरियल 5 बॉय एसाइट अंडर 14 फुटबॉल टूर्नामेंट की ngasi sanakhiba ahanba match ta GFA team C bamo lerakna ग्लोबल क्लब कियाम सिफाई बु गोल अनि अमदा माथिबा पिक्रे अनि सुबह मैच की sanakhiba da WEYA वाइथौना YDA ahoka बु गोल मंगा सिनो दा माथिबा पिके hayang अहानबा ग्राउंड दा HSYDA हौखा लिसम अमदे SEWO थियाम ग सनगनी अनिसुब मैच दा GFA टीम C बामो लेरक अमदे YSFC थौबाल खुनो सनगनी हौजे इम्फाल की मपाल कांगजेबुंग चथरीबा 5 सुबह सीसी मीट की क्वार्टर फाइनल द सनगदबा मपाल की टीम असम स्टेट इलेक्ट्रिसिटी बोर्ड गुवाहाटी विड्रॉ तौखिबदगी तिनसुकिया के बारकुरी रीजनल स्पोर्ट्स एसोसिएशन अमहुत सिंधुना सनरगनी मथंग थागी फरवरी तांग 3 दगी 3 फाउबा महाराष्ट्र के डिविजनल स्पोर्ट्स कॉम्प्लेक्स पंचवटी नासिक पांथोकदौबा कुमापन सुबा मेन एंड वुमेन सीनियर अतेपता नेशनल चैंपियनशिप ता सरुक यानबा मणिपुर अतेपतिया टीम खनबगी ट्रायल सिलेक्शन था असि तांग 3 के नुंथुल पुंग अमा ताबदा लेमपोपम द लेबा एसोसिएशन असि ग्राउंड दा पांथोलगनी हाइरी एम रविचंद्र ट्रस्ट सिंधुना क्यामगे आइडियल हाई स्कूल ग्राउंड दा मतंग ममांग थागी तांग कुमाथोइदगी टीम 13 सरु यादुन चथरीबा 3 सुबह स्टेट लेवल एम बीर चंद्र मेमोरियल ओपन फुटबॉल टूर्नामेंट की ngasi sanakhiba match ta BFC बासिखोंगना MRC चजिंग माइरेंखोंगबु गोल 3 अमदा माइथिबा पिखरे BFC बासिखोंगी गोल सिंह अदु मधुमो गोल ना गोल मरी चनकी अथपो गोल अहुम अदुना गांधी एलेक्स गोलमई अमदी दयाना चनकी MRC चजिंग माइरेंखोंगी अमता गाइरबो गोल अदु रोसिकी ना चनकी बने हयंग अयुकी अहानबा मैच ता YFC स्कूल अमदी KFC टीम M क्यामगई सनगनी अनिसब मैच ता DFA कवा अमदी SDC समुरोग सनगनी नुंथिल के अहानबा मैच ता KMFC क्यामगई मुस्लिम अमदी BPYC बासिखोंग सनगनी अनिसब मैच ता RFC सगोरबन अमदी कंगला FC क्यामगई का सनगनी ngasi nongmonggi ba ingasai pau pizari ICAR lamfe patagi phongba pawge matung ina ngasi khwaidagi saba si degree celsius 36.3 ni khwaidagi ingbana degree celsius 13.8 nuchite yapo isungmani gi chang ayukta chada marfudra ni thoi ningthildana chada yankhai mathoi nong chukide lesla kudamro ba pawmukana pizari एखोई मसे की मरता लेबा चिंगनबा पुंगनमक वादी सानदना कोहन बंगमगनी हाना चीफ मिनिस्टर ओक्रम इबोबिना फुंदोखरे जेलेरों फुरुप की ख्वाइदगी चावब कुमै गांगाई ngasiदगी हौखरे एखोई मसे की मरता सिंजेब थादुना अपुनबगी सकतम थुगाइनबो होनरिबा असि कैदोंगैदा माइ पापा ngamloi हाना डिप्यूटी चीफ मिनिस्टर ना फुंदोखरे अमदी ट्रुपु नंबोल 35 सुबह सीसी मीट की क्वार्टर फाइनल चंखरे मसगी ISTV ने पिजब पाव पता से सिंजरी नी ताबिर बिसुम मुकना खुंजरी